2021 dagi ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯕ ꯄꯥꯏꯞꯂꯥꯏꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯇꯣꯇꯤ ꯄꯥꯏꯞꯂꯥꯏꯟꯁꯤꯡꯁꯦ ꯁꯣꯔꯣꯛꯀꯤ ꯏꯚꯤꯛꯁꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯔꯝꯕꯁꯤꯡ ꯄꯨꯜ ꯑꯥꯎꯠ ꯇꯧꯕꯤꯈ꯭ꯔꯦ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗꯁꯨ ꯃꯈꯥ ꯇꯥꯅ ꯁꯦꯝꯖꯤꯟꯕꯒꯤ ꯄꯣꯠ ꯑꯃꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯀꯟꯁꯔꯟ ꯑꯣꯏꯔꯤꯕꯗꯤ ꯍꯧꯈꯤꯕ 2019ꯒꯤ ꯃꯥꯔꯆꯀꯤ ꯊꯥꯗꯒꯤ ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯍꯔ ꯘꯔ ꯖꯜ ꯍꯥꯏꯗꯤ safe drinking water, portable drinking water to every household hairiba sigi central gi scheme ama aikoidasu already sarkar gi side gi launch tawraga laikhiba se aikoinasu thengnajare hairiba sigi oibadasu department gi side gi lokatpam thokpa necessary measures sing si matam sana loklaktaba amadi hana leramba todi gi pipeline sing su soroki pakthokpana maram oiraga aikoi lokthokpi khiba haitare aduga matam sangna ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯤꯂꯣꯡ ꯕꯖꯥꯔ ꯑꯃꯗꯤ ꯎꯁꯣꯞꯄꯤꯒꯤ ꯖꯒꯥꯗ ꯂꯩꯔꯤꯕꯁꯤꯡ ꯑꯃꯗꯤ ꯑꯗꯨꯒꯤ ꯑꯦꯗꯖꯥꯁꯦꯟꯗ ꯂꯩꯔꯤꯕ ꯈꯨꯜ ꯃꯌꯥꯝꯁꯤꯡꯁꯤꯗ ꯁꯦꯐ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔꯁꯦ ꯊꯛꯄ ꯐꯪꯗꯕꯒꯤ ꯑꯋꯥꯕꯁꯤꯅ ꯉꯁꯤ ꯐꯥꯎꯕꯁꯤꯒꯤ ꯆꯩꯅꯨꯡꯁꯤꯗ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯉꯒ ꯂꯥꯛꯏ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯎꯖꯔꯒ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕ ꯇꯥꯔꯤꯛ 3 ꯊꯥ 3 2026ꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯊꯥꯖꯤꯟꯈꯤꯕ ꯂꯩꯔꯦ कॉपी टूसी मरी लेनब कंसर्न डिपार्टमेंट PHED अमदी लेरिबा थौबाल की डिप्यूटी कमिश्नर के ऑफिस कोई ऑलरेडी ड्रॉप तौखरे अदुगा हाइरिबसिदगी ngasi फौबसिगी चैनुंगसिदा करिगुंबा लेरिबा GAC की माइकैसिदा अखोई सिगी फेवरेबल ओइबा रेस्पॉन्स अमा लाक्तबदगी अखोइना हयेंग तारीख 11 मार्च की तारीख 11 सिदगी अखोई मतम कक्तना इनडेफिनाइट ओइबा जनरल स्ट्राइक अखोई हाईवे से चथजरगनी हाइरिबा जनरल स्ट्राइक असी अखोई हयेंग तांग 11 इवनिंग की पुंग 5 दगी लेप्तना चथजरगनी हाइरिबसिदा लेरिबा मैम पुनमक सपोर्ट तौमिनसी अखोई इसेंशियल सर्विस नत अमदी एग्जाम सिंग अमरी लेनबसिंगदा अखोई कोमथोक सगनी अदुगा अखोइना हाइरिबसिंगसिदा लेबा मैम सिंगसु सब साना अखोई सपोर्ट तौबिनबा पोचो अखोई लेनबा मरी लेनबा JAC की माइकैदगी अपील तौजरी।